ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯊꯨꯝꯒꯤ ꯃꯍꯥꯎ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕ ꯐꯤꯚꯝ, ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕ, ꯕꯨꯙꯤ ꯂꯧꯁꯤꯡ, ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯄꯗ ꯁꯤꯡꯊꯥꯅꯕꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯅ ꯃꯥꯕꯨ ꯊꯥꯒꯠꯄꯤꯕ ꯑꯃꯁꯨꯡ ꯃꯥꯕꯨ ꯆꯤꯔꯣꯟ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯇꯕꯨ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯥꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ 3 ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯃꯥꯕꯨ ꯀꯌꯥꯝ ꯅꯤꯡꯖꯕ ꯑꯗꯨꯒ ꯃꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡ, ꯅꯈꯣꯏꯁꯨ ꯇꯥꯎ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩꯁꯦ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯖꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯍꯥꯏꯅꯩ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯕꯤ꯫ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯅꯕꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯊꯥꯒꯠꯄꯒꯤ, ꯅꯤꯡꯖꯕꯒꯤ ꯏꯁꯩ ꯁꯛꯄ ꯅꯠꯇꯅ ꯃꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯆꯥꯁꯤꯡꯅ ꯑꯩꯕꯨ ꯀꯔꯝꯅ ꯈꯟꯕꯒꯦ, ꯑꯩꯕꯨ ꯀꯔꯝꯅ ꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ, ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ? ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨ ꯀꯔꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕꯒꯦ?" ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤꯗꯃꯛ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯕꯥ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯕꯕꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯑꯇꯤꯌꯥꯒꯨꯝꯃꯤ ꯑꯗꯨꯒ ꯁꯦꯡꯂꯕ ꯁꯅꯥꯒꯨꯝꯃꯤ꯫" ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯅꯤꯁꯨꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤꯁꯨ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯖꯅꯕ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯅ ꯕꯕꯥꯕꯨ ꯅꯨꯡꯁꯤꯕꯁꯤ ꯃꯔꯦꯞ ꯂꯩꯇ꯭ꯔꯕ ꯁꯃꯨꯗ꯭ꯔꯒꯨꯝꯃꯤ ꯑꯃꯁꯨꯡ ꯇꯥꯡꯂꯕ ꯃꯅꯤ ꯃꯨꯛꯇꯥꯒꯨꯝꯃꯤ꯫" ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯃꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯏ, "ꯅꯉꯣꯟꯗꯗꯤ ꯀꯔꯝ ꯇꯧꯏ? ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ?" ꯑꯍꯨꯝꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯠꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯆꯦ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯐꯒꯠꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯟꯅ ꯍꯟꯅ ꯇꯛꯁꯤꯜꯂꯛꯂꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯃꯃꯩꯊꯪꯗ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤꯔꯕ ꯕꯕꯥ, ꯑꯩꯅ ꯕꯕꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯄꯥ ꯑꯃꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯅꯨꯡꯁꯤꯐꯝ ꯊꯣꯛꯄ ꯑꯗꯨꯅꯤ꯫" ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯛꯁꯤꯜꯂꯛꯂꯝꯃꯤ, "ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯌꯨ ꯍꯥꯏꯕ? ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯨ ꯀꯔꯤꯃꯨꯛ ꯌꯥꯝꯅ, ꯀꯔꯤꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕꯒꯦ ꯍꯥꯏꯕ?" ꯑꯍꯨꯝꯁꯨꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯟꯕ ꯃꯈꯩ ꯈꯜꯂꯨꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯕꯥ, ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯃꯆꯥ ꯑꯃꯅ ꯃꯄꯥ ꯑꯃꯗ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒꯨꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯊꯨꯝꯒꯨꯝꯅꯁꯨ ꯅꯨꯡꯁꯤꯖꯩ꯫" ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯈꯣꯡꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯑꯩꯕꯨ ꯊꯨꯝꯒꯨꯝꯃꯛꯅ ꯅꯨꯡꯁꯤꯕ?" ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯅ ꯑꯃꯨꯛꯀꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯍꯣꯏ ꯕꯕꯥ, ꯑꯩꯅ ꯕꯕꯥꯕꯨ ꯊꯨꯝꯒꯨꯝꯅ ꯅꯨꯡꯁꯤꯖꯩ꯫" ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯧꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯅꯪꯅ ꯑꯩꯕꯨ ꯏꯆꯝ ꯆꯝꯕ ꯆꯨꯝꯅꯒꯤ ꯊꯨꯝꯒꯨꯝꯈꯛ ꯅꯨꯡꯁꯤ ꯍꯥꯏꯕ? ꯀꯌꯥꯗ ꯅꯊꯧꯅꯥ ꯐꯅ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯁꯤ ꯊꯨꯝꯒꯨꯝꯅ ꯍꯣꯡꯂꯕ? ꯈꯨꯗꯛꯁꯤꯃꯛꯇꯗ ꯅꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯟꯗꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯇꯅ ꯈꯪꯒꯅꯤ꯫
ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯅ ꯃꯕꯨꯛꯆꯦꯜ ꯇꯤꯡꯅ ꯑꯃꯁꯨꯡ ꯅꯣꯟꯖꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯕꯨ ꯕꯕꯥ, ꯑꯩꯅ ꯕꯕꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ ꯂꯝꯕꯤꯗꯤ ꯃꯗꯨꯅꯤ"꯫ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯃꯃꯤꯠꯇ ꯏ ꯀꯥꯔꯗꯨꯅ ꯁꯤꯡꯅꯔꯛꯂꯝꯃꯤ, "ꯅꯪꯅ ꯑꯩꯕꯨ ꯑꯁꯤꯒꯨꯝꯅ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯋꯥꯐꯝꯗ ꯂꯪꯊꯒꯅꯤ꯫ ꯃꯗꯨꯗ ꯅꯪꯕꯨ ꯀꯅꯥꯅ ꯀꯟꯕ ꯉꯝꯕꯒꯦ ꯌꯦꯡꯒꯦ"꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯕꯨ ꯌꯦꯡꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯃꯝꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯎꯟꯄꯣꯠ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯤꯗꯅ ꯃꯇꯣꯝꯇ ꯊꯝꯕꯤꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯕꯨ ꯃꯇꯤꯛ ꯆꯥꯔꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯤꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯒꯠꯆꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯛ ꯌꯥꯝꯅ ꯄꯪꯂꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯕ? ꯌꯥꯝꯅ ꯐꯔꯦ, ꯑꯩꯅ ꯃꯥꯕꯨ ꯀꯅꯥꯗ ꯄꯤꯊꯣꯛꯈꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯔꯣ, ꯑꯗꯨꯒ ꯌꯦꯡꯂꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯎꯕ ꯃꯤꯁꯛꯇꯨ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛꯅꯤꯕ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯉꯛꯅꯕ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨ ꯃꯅꯨꯡꯗ ꯆꯪꯂꯛꯂꯕꯗ ꯃꯉꯣꯟꯗ ꯍꯪꯂꯛꯏ, "ꯅꯍꯥꯛ ꯀꯅꯥꯅꯣ? ꯂꯝꯕꯤꯗ ꯀꯔꯤ ꯇꯧꯔꯤꯕꯅꯣ"꯫ ꯆꯥꯛꯅꯤꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯆꯥꯅꯅꯕ ꯄꯣꯠ ꯈꯔ ꯅꯤꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝꯗꯒꯤ ꯑꯩꯒꯤ ꯁꯨꯅꯅꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯤ"꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯆꯥꯛꯅꯤꯕ ꯑꯃꯅꯤ ꯍꯥꯏꯕ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯕꯤꯔꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯤꯕ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯆꯥꯛꯅꯤꯕ ꯑꯗꯨꯗ ꯂꯨꯍꯣꯡꯕꯤꯔꯗꯨꯅ ꯃꯥꯁꯨ ꯆꯥꯛꯅꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯂꯧꯖꯔꯝꯃꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯔꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯦꯠ ꯆꯥꯔꯛꯂꯤꯕ ꯈꯔ ꯈꯛꯇꯨ ꯅꯠꯇꯅ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯂꯩꯖꯕ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯛꯅꯤꯕ ꯑꯗꯨꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯃꯍꯥꯛ ꯃꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯃꯔꯤꯡꯖꯦꯜ ꯈꯥꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯉꯣꯟꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯕ ꯌꯥꯕꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯗꯤ ꯀꯔꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕ ꯍꯣꯠꯅꯔꯦ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯃꯍꯥꯛꯁꯤ ꯊꯥꯡꯉꯩ ꯁꯦꯡꯅ ꯆꯥꯛꯅꯤꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯦ꯫ ꯃꯍꯥꯛꯁꯤ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯃꯤꯅꯧꯅꯤ, ꯊꯕꯛ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯁꯨꯅꯤꯡꯉꯥꯏ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯆꯥꯅꯅꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯚꯤꯈ꯭ꯌꯥ ꯅꯤꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯎꯈꯤꯕ ꯑꯃꯁꯨꯡ ꯐꯥꯕꯤꯈꯤꯕꯅꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯋꯥꯡꯕ ꯑꯁꯥ ꯂꯩꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯩ ꯁꯤꯡꯂꯕꯤ ꯑꯗꯨꯒ ꯊꯧꯅꯥꯁꯨ ꯐꯔꯕꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝ ꯈꯨꯗꯤꯡꯗ ꯃꯥꯌꯣꯛꯅꯗꯨꯅ ꯍꯦꯟꯅ ꯐꯒꯠꯄ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯁꯍꯔ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯗꯨꯅ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥ ꯂꯤꯛ ꯀꯣꯜꯒꯤ ꯂꯩꯇꯦꯡ ꯈꯔ ꯁꯦꯠ ꯆꯥꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯅꯥ ꯂꯤꯛ ꯀꯣꯜ ꯂꯣꯏꯅꯃꯛ ꯀꯥꯏꯊꯣꯛꯇꯨꯅ ꯌꯣꯟꯊꯣꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅꯅꯕ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯧꯐꯝ ꯃꯆꯦꯠ ꯑꯃꯇꯪ ꯄꯥꯏꯖꯔꯝꯃꯤ꯫ ꯂꯧꯐꯝꯗꯨ ꯃꯈꯣꯏꯅ ꯂꯧ ꯎꯔꯦ, ꯂꯩꯍꯥꯎꯁꯨ ꯌꯥꯝꯅ ꯂꯩꯔꯝꯃꯤ, ꯐꯧꯊꯣꯛ ꯌꯥꯝꯅ ꯊꯣꯛꯂꯦ꯫ ꯃꯊꯪꯒꯤ ꯆꯍꯤꯗ ꯃꯈꯣꯏꯅ ꯎꯔꯤꯕ ꯂꯧꯐꯝꯗꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯗꯨꯅ ꯃꯍꯩ ꯃꯔꯣꯡ ꯌꯥꯝꯅ ꯂꯣꯛꯂꯦ꯫ ꯃꯈꯣꯏ ꯊꯕꯛ ꯍꯦꯟꯅ ꯀꯟꯅ ꯁꯨꯔꯦ꯫ ꯂꯧꯐꯝꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯝꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯗꯨꯁꯨ ꯃꯈꯣꯏꯅ ꯑꯣꯏꯔꯛꯂꯦ꯫ ꯃꯊꯪ ꯃꯊꯪ ꯃꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯦ꯫ ꯑꯇꯣꯞꯄ ꯃꯊꯪꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ
ꯃꯈꯣꯏꯒꯤ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯁꯥꯕ ꯉꯝꯖꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯃꯁꯨꯡ ꯃꯕꯨꯛꯅꯤꯡꯗ ꯊꯥꯖꯅ ꯃꯈꯣꯏꯒꯤ ꯍꯣꯠꯅꯕꯗꯨ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯍꯣꯠꯅꯕꯒꯤ ꯃꯍꯩꯗꯨ ꯐꯪꯖꯔꯤ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯁꯨꯡ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯁꯤꯡ ꯂꯩꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯆꯧꯕ ꯀꯣꯅꯨꯡ ꯑꯃꯁꯨ ꯁꯥꯔꯤ, ꯃꯗꯨꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜꯒ ꯃꯥꯟꯅꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯁꯨ ꯁꯍꯔꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨ ꯐꯥꯎꯕ ꯑꯋꯥꯡꯕ ꯐꯤꯗꯥ ꯑꯃ ꯀꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯍꯔꯗꯨꯗ ꯂꯩꯔꯤꯕ ꯃꯔꯨ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯦꯕꯥꯎ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯃꯔꯨꯝ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯁꯦꯕꯥ ꯇꯧꯖꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯛꯂꯦꯟ ꯑꯃ ꯍꯥꯕꯤꯔꯅꯕ ꯆꯦꯕꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯕ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯣꯅꯨꯡꯗꯅꯤ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯆꯦꯕꯥꯎ ꯑꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯆꯥꯛꯂꯦꯟ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯑꯃꯁꯨꯡ ꯅꯤꯡꯊꯤꯖꯅ ꯁꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯂꯦꯡꯂꯛꯂꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡꯗ ꯅꯤꯡꯊꯤꯖꯅ ꯁꯤꯜ ꯂꯥꯡꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯗꯨꯒꯤ ꯊꯧꯕꯨꯔꯦꯜ ꯑꯅꯤ ꯑꯗꯨ ꯂꯦꯡꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯅꯅꯕ ꯃꯈꯣꯏ ꯈꯨꯗꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ ꯊꯧꯕꯨꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯐꯤ ꯑꯗꯨ ꯆꯤꯡꯊꯈꯤꯔꯝꯃꯤ꯫ ꯆꯥꯅ ꯊꯛꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯤꯖꯅ ꯐꯝꯅꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯐꯤꯗꯥ ꯊꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯕ ꯍꯧꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯊꯔꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯅꯥꯒꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠꯁꯤꯡꯗ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯗꯨꯅ ꯊꯝꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯅꯤꯡꯕꯅ ꯃꯇꯤꯜ ꯆꯣꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯦꯡꯀꯣꯠ ꯑꯃꯗꯒꯤ ꯆꯥꯅꯕꯗꯨ ꯆꯈꯣꯝ ꯑꯃ ꯍꯨꯛꯂꯦ꯫ ꯆꯥꯅꯕꯗꯨꯗ ꯊꯨꯝ ꯑꯃ ꯐꯥꯎꯕ ꯊꯥꯛꯂꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯇꯦꯡꯀꯣꯠ ꯑꯃꯗꯒꯤ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗꯒꯤ ꯇꯦꯡꯀꯣꯠꯇꯨꯗ ꯌꯥꯎꯔꯤꯕ ꯆꯥꯅꯕ ꯑꯗꯨꯁꯨ ꯊꯨꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯣꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯨꯝꯁꯨꯕ ꯑꯃꯁꯨꯡ ꯃꯔꯤꯁꯨꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯃꯍꯥꯎ ꯇꯪꯂꯦ꯫ ꯑꯁꯨꯝꯅ ꯃꯊꯦꯜ ꯂꯣꯏꯅꯃꯛ ꯃꯍꯥꯎ ꯇꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯊꯦꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯊꯨꯝ ꯑꯃꯠꯇ ꯊꯥꯛꯇꯅ ꯊꯣꯡꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯅ ꯀꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯅꯔꯝꯃꯤ꯫ ꯃꯃꯥꯏꯗ ꯃꯥꯏꯈꯨꯝ ꯐꯤ ꯈꯨꯝꯖꯤꯜꯂꯤꯕꯤ ꯊꯧꯕꯨꯔꯦꯝꯕꯤ ꯑꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯆꯤꯡ ꯂꯦꯝꯅ ꯍꯥꯏꯖꯔꯛꯏ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯍꯥꯕ ꯏꯌꯥꯃꯛ ꯌꯥꯕꯤꯗ꯭ꯔꯕꯔꯥ ꯇꯧꯕꯤꯔꯝꯂꯤꯕꯁꯤꯕꯣ?" ꯅꯤꯡꯊꯧꯗꯨꯅ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯍꯥꯕ ꯌꯥꯗ꯭ꯔꯕꯔꯥ ꯀꯥꯏꯅ? ꯑꯁꯤꯒꯨꯝꯕ ꯆꯥꯅꯕ ꯊꯛꯅꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯅꯈꯣꯏ ꯀꯌꯥ ꯌꯥꯝꯅ ꯅꯇꯤꯛ ꯂꯩꯕꯅꯣ? ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ? ꯈꯪꯒꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ." ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯔꯛꯄꯗꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯈꯜꯂꯝꯕ ꯃꯥꯏꯈꯨꯝ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯊꯨꯝ ꯄꯥꯝꯂꯛꯂꯕ? ꯅꯍꯥꯛ ꯊꯨꯝ ꯌꯥꯝꯅ ꯄꯥꯝꯂꯛꯂꯦꯗꯅ? ꯃꯁꯤꯅ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯁꯤꯡꯗꯒꯤ ꯃꯃꯜ ꯂꯩꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗꯅ." ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯎꯔꯨꯕꯗ ꯃꯍꯥꯛ ꯉꯛꯂꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯃꯥꯒꯤ ꯑꯍꯨꯝꯁꯨꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯍꯥꯏꯕꯗꯨ ꯆꯥꯅꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯏꯍꯥꯟ ꯍꯥꯟꯕꯃꯛꯇꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯗ ꯐꯪꯅꯕ ꯃꯃꯜ ꯏꯍꯣꯡ ꯍꯣꯡꯂꯕꯁꯨ ꯊꯨꯝ ꯑꯁꯤꯅ ꯃꯃꯜ ꯇꯥꯡꯂꯕ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯩ ꯑꯃꯁꯨꯡ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯆꯠꯊꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯁꯨꯡ ꯈꯟꯈꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯏꯀꯥꯏꯖꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯦ, "ꯑꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯑꯄꯪꯕ ꯊꯧꯗꯧ ꯑꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯧꯖꯔꯨꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯗ ꯃꯥꯒꯤ ꯂꯩꯖꯔꯤꯕ
ꯂꯟ ꯊꯨꯝ ꯄꯨꯝꯕ ꯄꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯥꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕ ꯄꯤꯊꯣꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫